Lamdam asigi yalhomi singna ngasi awaba khudong chadaba kaya mayoknariba se yalhomi gi chapchaba right amade power mapung fan laitaba asinani haina RBI atwa legi National Secretary Maheshwar Thaunawsam na phongdoraklei wafam asi hoikap yambem angtha amade yairi poki miyamna Maheshwar Thaunawsam taramna okpa loinana puning thawatpagi thauramda makna phongdokibane thauram adu mari leinana Maheshwar Thaunawsam na hai Lamdam asigi yalhomi sing ngasi isagi yumda sigadra hingadra haina khalakliba si yalhomi amagi chapchaba right leiraktabagine kuki immigrant singda mamangtagi India lengakna khudong chaba kaya piduna lakpa sina ngasi makoina aikhoi mathakta wa chauna ngangpane masi athuba matamda political solution ama puthokpaga loinana permanent solution ama purakpa yamna maktangai fade Maitan Bora ama Maira Sangda Thamlaga political solution purpa yaroi miyam nasu Maitan Bora amada pangthabiraga nuhaina makna makhata ki Apandagi changsala iba illegal immigrants miyam se marufu na lokhokiba tanthokiba muthakiba refugees sing sida pangbam thokna phangiba constitutional power miyam se marufu na lokhokpa khwaidagi maru pandam di karino hai matamda akoi yellow mi sing sida mapung phana phangdriba constitutional power act miyam se mapung phana phangan ba hai base akoi pandam mi nagadam liko giba matamda si phangawda bataragadi kuki illegal immigrants natraga so mapandagi atop illegal immigrants laga akoi nau namu usita bahoradi kumai tawma